Ministry of Home Affairs ki Deputy Secretary Rahul Marikna luchingmati mamanangarang Indo Myanmar Border Pillar number 79 dagi hauraga Border Pillar number 81 fawba hathingna chatuna yengsilami Chayetnariba Border Pillar singamadi border fencing gi matangdadi wafam amata phongtokramdre ngarang chatkhiba Ministry gi Yengsin khongchatatuda Manipur lenga ki Home gi Joint Secretary oriba MD Rihanuddin Deputy Secretary Peter Salam Deputy Secretary Veto Homadi, Geographical Survey of India GSI Silongi Major Himanshu Sarukyaki, Loinana Ministry ki Khanaba Tim Aduda, Kwatha Khunok Dalaiva Border Pillar number 81 forward Chatuna, Chayetnariba Fibam Singh Yengsinkhre Loinana, Border Fencing Khavagi Fibam Singh Su Yengsinkhe, Adubu Chayetnariba Asigi Matangda Karigumba Wafamamata Fogdok Lamdana Hanki Hairi. Panbayai Indo Myanmar Ngamkhei Ngamkhei Sambal Khariba asi India Manipur romda lam henjina khazile haibagi matangda lamdamasigi miyam amadi lupsingna akan bumongda sangsen kibani madugi matung Manipur lenga ki maikaidigi Ministry of Home Affairs ta aiba cherol thaduna Ngamkhei Sambal khavagi thabak asi lefana bawafam thamkibani tungda Ministry ki maikaidigi Manipur amasung Myanmar ga tainariba Ngamkhei gi sarukta chayatnaba leiriba mafam singda sambal khabagi thabak leplagani haibaga lonena akanaba team ama tharaktuna oriba Ngamkhei gi chayatnaba asi yengsingani haina khangalakhe amaromda Manipur gi miyamna Indo Myanmar gi Manipur ga tainaba sarukta Manipur lomda lam henjinduna security natraga border fencing khabagi thabak lepkadabani lonena Chayetnariba border pillar singgi chap chawa asengbama puthokadabani haina matam kya gi mamangdigi taksinduna lakhibani